Good morning. Ngasigi video mo yang minarase ko. Ado video se kadang nganna hapir on harak pa yawe ado nipan dagi he nipan haidin pan mamang dagi hapak na badi ho nage ko ado sidagi he nang angkat padi ai haidi engon da su kadang pharak tawa hai tare ko. Ado na yam ngan badi ngam dare yam ngan haidi thabak ayuk ki thabak se kadang kabu loishalaga shemba video oi banina yam ngan na hapak ko dadi kadang pharak tare waro buino ma'am. Ado ayari ngay haidi nipan thenga bada nipan sai phobo sigi manungda ai hapak na badi dum hona ge ko ado kaino se leire card ki message ma leire ado ga aphaba timing ama hairani ado ga sum nungti yakona tawba se adagi hari se kadaba machu ado ngasi gi oni healing code ama ime am da share tawrak ko haidi healing code se koina kada sina ga sibina ba ya ga da ge hai kan se da ko akoi gi exam gi oiro nabagi adagi aigi business ki relationship ki especially relationship ki hai tare healing code se am live healing code ni ko ado haren IC gi akoi gi yeng balora kan da last ta haidi kamaina sina gadam no adu so hairake ko ado sidagi lothok pirase o gar cha hum katang lothok pirase 1 2 3 ko sidagi 1 2 3 sidagi ama khanbira se somna ko ado singai se loin thamjan grase ado senga tang kana taro khanbiro ko card number 1 2 3 ko card number 1 khanba ngai hai tare ko card number 1 khanba ngai singa si yona di khatang negative oi ko haidi conflict kumba leiba khotpa mina nangonda haidi oidaba gumba tarok gumba yai ko adu haidi section bio khatang ko section bio haidi sida ade especially mina paisa gi matang da haraga di paisa gumba di pitho orno ko ngasi haidi lograga di haidi nangonda amuk return gumba di la aroi ko aduga relationship ki matang da su leina ko haidi nabaini gi marakta haidi couple gi marakta hai tare ko nabaini gi marakta kitang nuai taba khotaba ama ma dum hajik se leiye ado haidi leiri se kari gi no hai matam sida ko sida mo haidi third party involvement oibagi ama su leiye ko adu ma leire adu natraga na amana kai haige hai kansida haidi nangi khangnariba mi natraga nangi husband oiro ko haidi kitang nangonda wa khatang lotpa gumba su leiye ko relationship ki matang da hairaga na adu thaba inkhang gi oina su sum ngasi gi sum khara kitang kaino oire ko negative oire ko card se adu na kem negative oire hairaga ai do faroi haiba nate ko it just a guidance ni ko guidance hairaga haidi section biba haiba se ko sida ado ani shuba khan bangai ko ani shuba khan bangai se wakhan phataba yam khalle ko khan ganu ko haidi chalhan go ko wakhan phataba mayam do nang wakhan phataba do sum khalle raga di ko phataba do oina ko akoina manifestation na handagi haidi tha manga taruk tare se dagi tauri se manifestation se khoi aphaба gi da makta tawbani na ko haidi se da wakhan do phataba do sum khalle raga di ko haidi phataba wakhal do oina nangonda nangi life ta manifest tawra la kani do na thadok biyo ko ando matam chana tumba khopa khatang tawbiyo ko haidi tumba khopa nuai taba khotaba le raga di meditation gumba kai gumba tawbiyo ayu gumba da traga nung dang tumam dai da ngatang minute manga ama minute ra ama ko aduga sigi haidi nang nahan ba yade ko khoi maro ina ahum suba card ko ahum gi oina di success pi ko ngasi je tawru ba thabak ta mangol oiba khotpa aphaba lakpa gumba adumaina leiye ko aduga nangi mingonda leina ko haidi sida ego gumba de kai gumba di pushalo no ko nang na thabak taw matam da haidi nangonda aphaba kai ka de me am piye aduga sometimes ko de ego se lakpa yawi no ko miyoy bane adum akoi ai sungai re mi sungai re ego gi problem se dum marak ta lakpa yawi no ko aduna ego haidi shauning ba khotpa kai no le raga ti ko haidi sai kan se da avoid to bi ba adu nang gi oina haraga di ngasi gi oina di haidi aphaba gumba leiye ko ado sisina card ki message hai gre ko timing se sai pung manga dagi manga minute manga dagi na pung nipan ga minute manga phau phai ko adugi matung da amu mapan ga minute kunthra manga dagi na tramathoi ga minute manga phau bom phaiye aduga ani ga minute manga dagi na nungda waram gi pung manga ga minute manga khatang sange ko ani ga minute manga dagi na nungda waram gi pung manga ga minute manga phau bom leire aduga taruk ga minute kunthra manga dagi na nungdang gi pung tramathoi ga minute manga phau bom leire ko thengbagi sina ngasi sibutang leire taruk ga minute kunthra manga ko taruka minute kunthra manga dagina tramathoi ga minute manga phawba ma set ka daba machu ngasi gi asangba himjaga shana mita haidi asangba gumba set pa phai ko do haidi even ko gi
ꯆꯤꯟꯖꯥꯛꯇ ꯐꯥꯎꯕꯗ ꯑꯁꯪ ꯑꯃꯥꯟꯒꯤ ꯄꯣꯠꯀꯨꯝꯕꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯆꯥꯕꯤꯌꯨꯀꯣ ꯍꯤꯂꯤꯡ ꯀꯣꯠ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣꯀꯣ ꯍꯤꯂꯤꯡ ꯀꯣꯠꯁꯦ ꯅꯝꯕꯔꯁꯦ 24니ꯀꯣ 24ꯁꯦꯀꯣ 24ꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯏꯆꯝ ꯆꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ 24 ꯀꯩꯅꯣ ꯃꯥꯅ 24 ꯍꯥꯏꯔꯤꯁꯦꯅ ꯍꯥꯏꯕꯒꯤ ꯀ꯭ꯋꯦꯁꯟꯁ ꯑꯃ ꯂꯥꯛꯀꯅꯤꯀꯣ 24ꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ 24ꯁꯦ ꯖꯨꯄꯤꯇꯔꯒꯤ ꯁꯥꯏꯟꯅꯤꯀꯣ ꯖꯨꯄꯤꯇꯔ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯅ ꯍꯥꯏꯅꯀꯣ ꯑꯩꯅ ꯊꯔꯁꯗꯦꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯅꯍꯥꯟꯒꯩ ꯊꯔꯁꯗꯦ ꯇꯧꯕꯗ ꯀꯥꯟꯅꯩꯌꯦꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯅꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯖꯨꯄꯤꯇꯔꯒꯤ ꯁꯥꯏꯟ ꯍꯥꯏꯇꯥꯔꯦꯀꯣ ꯅꯝꯕꯔꯁꯦꯀꯣ ꯅꯝꯕꯔꯁꯦ 24ꯁꯦꯀꯣ 24 ꯁꯤ ꯂꯩꯔꯦꯀꯣ 24ꯅꯦꯀꯣ 24ꯁꯦ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯑꯍꯥꯟꯕꯗ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯍꯥꯏꯇꯥꯔꯦꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯕꯥꯏꯅꯤꯒꯤ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯨꯍꯣꯡꯉꯕ ꯂꯩꯕ ꯍꯥꯏꯗꯤ ꯀꯄꯜꯉꯩꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯡꯗ꯭ꯔꯤꯕꯉꯩꯒꯤꯗ ꯍꯥꯏꯗꯤ ꯅꯕꯥꯏꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯗꯤ ꯀꯩꯅꯣꯒꯨꯝꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯣꯟꯐ꯭ꯂꯤꯛꯀꯨꯝꯕ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯥꯔꯒꯨꯃꯦꯟꯒꯨꯝꯕ ꯃꯆꯥ ꯁꯨꯝ ꯌꯥꯝꯅ ꯇꯣꯏꯔꯒꯗꯤꯀꯣ ꯁꯤꯒꯤ ꯅꯝꯕꯔ 24ꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯐꯣꯟꯗ ꯅꯕꯥꯏꯅꯤ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣ ꯂꯩꯔꯝꯒꯅꯤꯅꯀꯣ ꯑꯗꯨꯗ ꯍꯥꯏꯗꯤ ꯐꯣꯟꯁꯤꯗ ꯑꯗꯨꯝ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯦꯗꯤꯠ ꯇꯧꯕ ꯌꯥꯏꯅꯀꯣ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯦꯞ ꯑꯗꯨꯝ ꯌꯥꯎꯖꯩꯅꯀꯣ ꯃꯁꯥꯒꯤ ꯍꯥꯏꯗꯤ ꯐꯣꯟꯒꯤ ꯀꯩꯅꯣꯗꯨꯗ ꯑꯗꯨꯝ ꯑꯗꯨꯅ ꯐꯣꯇꯣꯅꯤꯅꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯤꯁꯦ ꯅꯕꯥꯏꯅꯤ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣꯅꯦꯅ ꯈꯜꯂꯣꯕ ꯐꯣꯇꯣꯁꯤꯗ ꯑꯗꯨꯝ ꯁꯥꯏꯠꯇ 24 ꯅꯝꯕꯔꯁꯦ ꯇꯥꯏꯞ ꯇꯧꯔꯒ ꯊꯝꯕꯤꯌꯣꯕ ꯑꯗꯨꯒ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯍꯥꯏꯗꯤ ꯋꯥꯜꯄꯦꯄꯔꯗ ꯀꯩꯗ ꯊꯝꯕꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯐꯣꯇꯣ ꯑꯃ ꯀꯩꯅꯣ ꯇꯧꯔꯒ 24ꯁꯦ ꯅꯪꯒꯤ ꯐꯣꯇꯣꯗꯨꯗ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁꯀꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯅꯪꯒꯤ ꯗꯨꯀꯥꯟ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯖꯒꯥ ꯑꯃ ꯅꯪꯒꯤ ꯑꯣꯐꯤꯁ ꯑꯃ ꯀꯔꯤ ꯑꯃ ꯍꯥꯡꯉꯒ ꯂꯩꯔꯦꯅ ꯈꯜꯂꯁꯦ 24 ꯁꯤꯁꯦ ꯐ꯭ꯔꯦꯝꯅꯦꯅ ꯈꯜꯂꯁꯦ ꯈꯤꯇꯪ ꯆꯥꯎꯅ ꯏꯔꯣꯀꯣ 24ꯁꯦꯀꯣ 24ꯁꯦ ꯈꯤꯇꯪ ꯆꯥꯎꯅ ꯏꯔꯦꯀꯣ ꯈꯤꯇꯪ ꯊꯤꯔꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯅꯝꯕꯔꯁꯦꯀꯣ ꯍꯥꯏꯗꯤ 24ꯁꯦ ꯈꯤꯇꯪ ꯆꯥꯎꯅ ꯏꯔꯒ ꯍꯥꯏꯗꯤ ꯃꯅꯤꯡꯁꯦ white ꯑꯣꯏꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯏꯒꯗꯕ ꯃꯆꯨꯁꯤꯅ blue ꯑꯣꯏꯒꯗꯕ 24ꯁꯦ ꯀꯔꯝꯕ ꯃꯆꯨꯅ 이ꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ blue ꯃꯆꯨꯅ 이ꯒꯗꯕꯅꯤꯀꯣ ꯂꯣꯏꯅꯃꯛ ꯑꯗꯣ ꯉꯁꯥꯏꯒꯤ white backgroundꯁꯤꯗ ꯅꯪꯒꯤ 24ꯁꯦ print ꯇꯧꯕꯤꯒꯦꯔꯥ ꯀꯩꯅꯣ ꯇꯧꯕꯤꯒꯦꯔꯥꯀꯣ ꯑꯗꯨꯒ frame ꯃꯆꯥ ꯑꯃ ꯆꯪꯐꯝꯗ ꯊꯝꯃꯣ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯤꯅ ꯎꯅꯕꯒꯤꯗꯃꯛꯇ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁꯀꯤ ꯀꯩꯒꯤꯅ ꯍꯥꯏꯔꯦꯅꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗꯨꯅ ꯑꯃ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗꯨꯅ ꯅꯪꯒꯤ ꯐꯣꯇꯣꯗꯨꯗ ꯍꯥꯏꯗꯤ 24ꯒꯨꯝꯕ ꯊꯝꯕꯤꯕ ꯑꯃ ꯂꯩꯔꯦꯅꯀꯣ ꯑꯗꯒꯤ ꯌꯦꯠꯅꯕꯒꯨꯝꯕ ꯌꯥꯝ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯠꯅꯕ ꯍꯥꯏꯔꯒꯗꯤ ꯀꯣꯔꯠ ꯀꯦꯁꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯒꯤ ꯄꯥꯔꯠꯀꯨꯝꯕꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯂꯤꯒꯜ ꯃꯦꯇꯔꯔꯣꯝꯗ ꯂꯥꯛꯑꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯔ ꯅꯪꯒꯤ ꯐꯥꯏꯜꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤ ꯐꯥꯏꯜꯗꯣ ꯅꯪꯒꯤ ꯁꯤꯗ ꯍꯥꯏꯗꯤ ꯑꯩ ꯐꯥꯏꯜ ꯑꯃꯗꯤ ꯀꯦꯔꯤ ꯇꯧꯒꯅꯤꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯗꯨꯒꯤ ꯀꯦꯁꯇꯨꯒꯤ ꯑꯣꯏꯔో ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯆꯦꯜꯂꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯐꯥꯏꯜꯗꯨꯒꯤ ꯃꯅꯤꯡꯗ ꯌꯥꯝ ꯄꯤꯛꯅ 24 ꯏꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ 24ꯁꯦ ꯏꯕꯤꯌꯣꯕ ꯐꯥꯏꯜꯗꯨꯒꯤ ꯃꯅꯤꯡꯗ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯅꯣꯏꯉꯩꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯉꯩꯒꯤ ꯍꯥꯏꯔꯒꯗꯤ ꯑꯦꯛꯖꯥꯝꯒꯨꯝꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯣꯂꯦꯖꯀꯤ ꯄꯦꯄꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯅꯣꯏꯅ ꯍꯧꯖꯤꯛ ꯄꯩꯈꯥ ꯊꯥꯕ ꯈꯣꯠꯄ ꯇꯧꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯂꯥꯁ ꯄꯦꯖ ꯅꯪꯅ ꯄꯩꯈꯥ ꯂꯣꯏꯅ ꯄꯦꯄꯔꯁꯦ ꯂꯣꯏꯅ ꯏꯕ ꯂꯣꯏꯔꯦꯀோ ꯂꯥꯁ ꯄꯦꯖꯇ ꯌꯥम ꯄꯤꯛꯅ 24ꯁꯦ ꯁꯨꯃꯥꯏꯅ ꯏꯕꯤꯔꯝꯃꯣꯕ ꯍꯥꯏꯗꯤ ꯂꯥꯁ ꯄꯦꯖꯇꯀꯣ ꯍꯥꯏꯗꯤ ꯈꯪꯉꯣꯏꯅ 24 ꯏꯁꯦ ꯀꯩꯅꯣꯗꯤ ꯈꯪꯉꯣꯏꯅꯀꯣ ꯍꯥꯏꯗꯤ 24ꯁꯦ ꯅꯪ ꯈꯛꯇꯪꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯌꯥꯝ ꯄꯤꯛꯅ 24ꯁꯦ ꯁꯨꯃꯥꯏꯅ ꯏꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ 24ꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯒꯤꯗ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯑꯃ ꯌꯥꯏꯌꯦ ꯑꯗꯨꯒ ꯅꯥꯕꯒꯤ ꯍꯥꯏꯔꯁꯤꯀꯣ ꯅꯥꯕꯒꯤꯗ ꯑꯃꯨꯛ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯔꯤꯄꯣꯔꯠꯀꯨꯝꯕ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕꯗꯣ ꯑꯗꯨꯗꯁꯨ ꯍꯥꯏꯗꯤ 24ꯁꯦ ꯂꯣꯏꯅ ꯏꯕꯤꯕ ꯌꯥꯏꯀꯣ ꯃꯦꯗꯤꯀꯦल ꯔꯤꯄꯣꯔꯠꯀꯨꯝꯕ ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯆꯠꯄ ꯈꯣꯠꯄ ꯅꯠꯇꯕ ꯌꯨꯝꯗꯒꯤ ꯇꯧꯕꯒꯨꯝꯕ ꯂꯩꯅꯀꯣ ꯌꯨꯝꯗꯒꯤꯗꯤ ꯊꯥꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯠꯂꯨꯕ ꯍꯥꯏꯗꯤ ꯄꯦꯄꯔꯁꯦ ꯑꯣꯏꯅ ꯄꯤꯔꯨꯕ ꯔꯤज्ꯌꯨꯝ ꯊꯥꯖꯟꯕꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯊꯕꯛ ꯊꯥꯖꯟꯈꯤꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯖꯣꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯨꯝꯕ ꯊꯥꯈ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯆꯦꯗꯨꯗꯤ ꯉꯁꯥꯏꯅ ꯏꯍꯧꯕꯗꯨꯗꯤ ꯌꯥꯔꯔꯣꯏꯅꯀꯣ ꯑꯗꯨꯏ ꯃꯇꯥꯡꯗꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯈꯨꯕꯤꯁꯤꯒꯤ ꯃꯈꯥꯁꯤꯗ ꯁꯤꯗ ꯏꯕ ꯌꯥꯏꯑꯕ 24ꯁꯦꯀꯣ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯅ 이비ꯌꯨꯀꯣ ꯍꯥꯏꯗꯤ 24ꯁꯦ 이ꯕ ꯃꯇꯝꯗ ꯈꯤꯇꯪ ꯀꯣꯛꯊꯔꯛꯑꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯇꯩꯗꯗꯤ ꯀꯩꯁꯨ ꯑꯩꯅ ꯍꯥꯏ ꯑꯃꯨꯛꯇꯪ 이ꯈ꯭ꯔꯒ ꯀꯣꯛꯈ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅꯀꯣ ꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯣꯛꯊꯔꯛꯄ ꯎꯔꯒꯗꯤꯀꯣ ꯑꯃꯨꯛꯀꯁꯨ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯏꯁꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦꯀꯣ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯦꯀꯣ ꯍꯥꯏꯗꯤ ꯖꯨꯄꯤꯇꯔꯒꯤ ꯁꯥꯏꯟꯅꯦ ꯍꯥꯏꯔꯒꯗꯤ
ꯖꯨꯄꯤꯇꯔꯁꯦ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯁꯛꯁꯦꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯒꯨꯔꯨꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯏꯔꯒ ꯒꯨꯔु ꯍꯔꯥꯎꯔꯒꯗꯤ ꯒꯨꯔु ꯐꯔꯒꯗꯤ ꯍꯥꯏꯗꯤ ꯂꯥꯏꯐꯇ ꯃꯪꯒꯣꯜ ꯑꯣꯏꯒꯅꯤ ꯉꯁꯥꯏꯒꯤ ꯑꯇꯩ ꯑꯇꯩ ꯗꯣꯁꯥ ꯂꯩꯕ ꯍꯥꯏꯗꯤ ꯁꯅꯤ ꯂꯩꯕ ꯑꯗꯨ ꯂꯩꯕ ꯑꯗꯥ ꯂꯩꯕ ꯀꯌꯥꯝ ꯍꯥꯏꯅꯩꯅꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯁꯨ ꯑꯝꯇ ꯆꯪꯉꯣꯏꯕ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯂꯩꯇꯦꯀꯣ ꯀꯩꯁꯨ ꯅꯨꯃꯤꯠ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯁꯤ ꯐꯥꯎꯕ ꯅꯨꯃꯤꯠ ꯇꯧꯒꯗꯕꯅꯦ ꯁꯤ ꯐꯥꯎꯕ ꯅꯨꯃꯤꯠ ꯇꯧꯒꯗꯕꯅꯦ ꯅꯨꯃꯤꯠ ꯑꯀꯛꯅꯕ ꯂꯩꯇꯦ ꯅꯪꯅ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯇꯣꯛꯅꯤꯡꯕ ꯃꯇꯝꯗ ꯇꯣꯛꯄꯤꯌꯣꯀꯣ ꯑꯗ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯃꯤꯔꯦꯀꯜ ꯂꯥꯛꯀꯅꯤꯀꯣ ꯂꯥꯏꯐꯇ ꯑꯗꯨꯝ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯃꯅ ꯄꯤꯔꯤꯌꯠꯁ ꯃꯇꯝꯗ ꯇꯧꯕ ꯑꯀꯥꯏꯕ ꯀꯩꯝ ꯂꯩꯇꯦ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯛꯇꯪꯅꯦ ꯑꯩꯅ ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯗꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯁꯦ ꯀꯩꯅꯣ ꯁꯤꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯤꯔꯤꯌꯠꯁꯇ ꯑꯀꯥꯏꯕ ꯀꯩꯝ ꯂꯩꯇꯦ ꯌꯨꯝ ꯃꯥꯡꯕꯗ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯂꯥꯏ ꯗꯨꯛ ꯊꯥꯕ ꯈꯣꯏꯔꯝꯕ ꯑꯗꯨ ꯈꯛꯇꯪ ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯣ ꯍꯥꯏꯕꯅꯤꯀꯣ ꯑꯇꯩꯗꯤ ꯂꯣꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯏꯒꯗꯕ ꯃꯆꯨ ꯕ꯭ꯂꯨ ꯃꯆꯨ ꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯕꯤꯖꯤꯅꯦꯁꯀꯤ ꯍꯥꯏꯔꯒꯗꯤ ꯐ꯭ꯔꯦꯝ ꯆꯜꯂꯒ ꯑꯩꯒꯤ ꯗꯨꯀꯥꯟ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯆꯪꯐꯝ ꯃꯄꯥꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯤꯅ ꯊꯣꯡꯅꯦꯕ ꯁꯤꯁꯦꯀꯣ ꯊꯣꯡꯁꯤꯗꯤ ꯍꯦꯛ ꯆꯪꯉꯛꯄꯗ ꯁꯥꯏ ꯃꯄꯥꯁꯦ ꯊꯝꯕꯤꯌꯣꯕ ꯍꯥꯏꯗꯤ ꯃꯤꯗꯨꯅ ꯎꯅꯕ ꯍꯥꯏꯇꯥꯔꯦ ꯀꯨꯟꯃꯔꯤꯁꯦ ꯎꯁꯅꯣꯕ ꯃꯤꯁꯤꯅ ꯑꯗꯨꯒ ꯃꯌꯦꯛ ꯁꯦꯡꯅ ꯏꯕꯤꯌꯨꯀꯣ ꯕ꯭ꯂꯨꯗꯣ 2 4ꯗꯣ ꯐꯖꯅ ꯄ꯭ꯔꯤꯟꯠ ꯇꯧꯍꯟꯒꯦꯔꯥ ꯈꯨꯠꯅ ꯏꯒꯦꯔꯥꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯊꯦꯡꯛ ꯌꯨ